Happy Sabbath to everyone. Online the Leriba Sabbath School. Auraiduna Leriba Missing Taramna. Short giving the welcome Tori. Nasi Koina Nainagadaba Para Asidi. Mapan Jubni. Mapan Juba lesson Mapan Juba creation. Laisemba Genesis as a foundation. My horon asina sagat pa mapamni, sengat pa mapamni. Asidgi sagat pa ni have a part 2 ase. Aduga ningsing na ba text map asina Psalm 19 verse 1 da as my irrelay. Pamin na se. The heavens declare the glory of God. Ishorgi matik magun asi sarga asina. Pungdok tunan laye. And the firmament saw his handiwork. Atia makai na ishorgi kutsem asi utun laye haye masini ishorgi matik magun asi kanana phungdok pra haraga sargana adigi mahaki kutsem asinadi kanana atiana ko ishorgi matik magun asi kanana phungdok lag leiro mioi banara nate sargana Maki kutsem nadi kanana phungdok pa kanana uliba atia sarga atia asina ishorgi matik magun amasung mahaki kutsem asi phungdok tuna lei ngasi phawbada haibane ai khadi yang asi ngasi gi para asi yam nungai dori maramdi masi taibam pagi akhang ai singi mot asi ga bible ga kari khenar bel leibra haibasi manabra manadabra haibdo ai yeng batai ngasi se yeng siko asida Scientists sing asina I koigi sida haye. Others early great scientists Thaina mangmangagi ihan hanba sing habitare scientists ihan hanba sing nadi sumai thajaye believe that their works reveal even more about the handiwork of God's creation. Ishorgi kutsem ishorgi sembi ba asi I koigi auraiba digina auraiba sinasu amuka hena pakthok hanbiye haina makoina haye Mukoi scientists sing adudi kana no Johannes Kepler, Isaac Newton, John Ray, Robert Boyle, masising asine. Adubu lebak thi bahagra lebak pha bahagra. Mukoi singi marak tadi kra adum lebakan tadi akhang hai sing se mathang thora bakan kri hai masida angak ba ama oina akoina lawninga le scientist sing khranadi masidi aikoigi kaino nate ishor na sembi banate haba sida khara na thairla ekram kan gi lakra masidi anga panigo masida samai hargle France lanzau gi matung 19th century asida scientist khra thorak khra mokhoi thoklak laga bible sibu singna rakra masidi lali masidi asi oibanate Maru oina 1859 asida Charles Darwin theory asina kramai haye Bible bu singnar pasi masidi ishona sembi banate mathang sumai lakpanya dumai tawbani hana adu ada makoi gi bhap tegi au hai pa saba haigra ishol leite habgi lomda makoi changsing gra aduna makoi gi wahan thok sidi kramai habra Bible asi scientist singna takpi tambi bagi matung imbra sini scientist sing asai han badadi ishor sembi bane haina ishor gi laurga para tamjai adubu hojikti makoi ulta da scientist sing asina khalle scientist sing asidi gi para laurga baru asi ibni ishor asi tawni haine ishor gi hena makoi na hana leibo man bagi mong da sulakre mathang dana gramai tawriba baru asibu ishor khangdaba mi sing wahai lauduna takpi tambi bra hairine Bible asibu ishor khangdaba mi sing gi wari degi lauraga takpi tambi dun leibra hai angak pane mase Bible asibu mapham matam adugi moong lauraga haurak pra haine Bible asibu Bible degi tambana tadina Bible na mi gi moong bataw lauraga tambi rakpo oibra haine laudan leye angak pane masida akoi mathang yeng ko yam nungai ba topic yam thok kadore aduna Sunday da satse khoi kamai to bra da earth flat p3b taibang pan khoi na hauji lengli pali duna leiba si matum nataduna
mapakla sinya makoy na hang basi kada digi mako masilawra ko tobra gad Revelation chapter 1 verse Revelation chapter 7 verse 1 adik ilawni sarga dut mari asina nungsit mari paiduna chithek taibang pan chithek mari aduga paiduna leye hai masigi paudi lawrga chithek mari hargadi mapak oi bizala haina makoy na adu lawe nate asi figurative ta haibu wadani mai kai khangna na bagi nong pok nong sup kha awang haina haibugi mongda haibani ishona aikoibu khangningai gi londa da si takpi tambi bane adubu moi dia adu natadina ai masidi taibung pan asidi mapak oi bani haina makoy na lawe adubu bible na di karama haye job ta haiba sidi ihang hangba asida yalaga leibani haini ihang hangba asida yalaga leibani ai khoi gi prithvi ase kari su leitaba mafam ihang hangba asida yanduna lei haina Job 26 verse 7 asida asmai iraga leibani adu sunatna Job 26 verse 10 asida su lei aduga Isaiah chapter 40 verse 22 asida su idana asmai leibani angak pane Job asi scientist sunate adubu isam jambami amani man adubu ishor na sembi bataibang panase kari su leidabadu da ihang hangba du da yalaga leye habsi kramai khangba angak pane masida aduna khoi prithvi si mapak na te matum ni haba bible na proof to ne aduna scientist khra na di jahaz thauba hab tare navy khoi na so du mai proof to ya taibang panase mapak na te matum ni hana karigi harga jahaz achau lakba kanda smoke pipe adu han u hai maduna takpadi prithvi si matum tabani adu matum oibadagi smoke pipe ngata han u ni adu khara nak na lakba kanda di jahaz du mapum oina u bre aduna takpadi masi akhoi gi taibang pan ase matum ni mapak na te habasida iraglaire ati scientist sing dagi hen scientist oi basidi ishogi laire ishoni sendi sabi ba mapu habdi nan thok ngai leite ekoi sida habdi mahaki minai sing aduna mahaki mi sing asina mahang insil le harga taibang pan asini ko habi adubu amam ba yuk matam asida 1260 years manung asida amam ba yuk haye manipuri dadi history da su lay hai dark ages haina asida scientist apa bi yam na lay hai ming oina panjarab da Galileo have se astronaut ne hai tha thwai mi ja ma se aurai ba mi ne hai mana taibang ban asi leng bane numiti leng ge have de gi pop na phar ga kai sum sang da thamaga ma bo si hangra kari gi prithvi asi leng ge have de gi pom nadi kari hai ai ishor laiba taibang pan si leng ba yade ne masi prithvi loi namak ki mayai ni mayai taibang pan si leng ba yade adu nang wa du lale nang lale hai ga dabni hai na retain to hale angak pane du Galileo astronaut nadi natte prithvi ni leng ni ba numiti leng ge ha na chin hire amasi taibang pan leng ba yade ha to khre asumai tauraga nioi bagi wakhan longa ishorgi wahai asigadi chuna ba yade ishona kari hai ai mapu ni hai mi na kari hai ai ni hai ha ishona mokhoi bu takpi tambi bi mohuta ishobu mokhoi na takpi tambi ga lere asine aduga mande sida creation in ancient literature masida angak pa ma leri asida nongpoklom Africa Egypt haiba nongpoklom digi archaeology sairagadi leinung digi tauruga kari pot chak leibra thaina mamangai singna kramai tauramra hana research thijin khangjin ba humjin ba kangbu sing asina tauthorok ba lairik ama phangthi ai madudi karino harga atra hasis haiba theory amani mase atra hasis asidadi karama hale ishor gi dama mioi bane sembi bani ai ishor na sembi banate
อิชอนโปทานันนะบะมะคอยกิลายดูโปทานันนะบะให้อาชี number 1นะสมัยให้อัตราฮัสซิสสิน man work for God so that the God can rest อิชอนกิดมักตาลายกิดมักตามีโอยบันนะเซมบีบันมารำดีลายอดูโปทานันนะบะให้อดูบู Genesis account ดี in the beginning God created the heaven and the earth ไทยนะมามังไงดาอิชอนนะปิทรีบีsarga sembiye hai na hai bi ni ai koi gi ishor na sembiye hai ni ma kwa atra hasis na di mi hoi ban na sem hai ishor gi damak ta angak pani ne se kamai lau do ri bai koi na yeng se mathang da si yeng se masi de karmai ha khalli ma koi atra hasis na hai basina di Ishona sembi banate mi na sembanya Ishona di nupi sembi raga idengi ingon adu da thambiye hai adu so sembi bakhak na tadna adu ka potha ye mak ka potha mi na ye hai Ishor khak ka potha di ne mi na thabak su le baga na Ishor potha ye hai de Ishor su ma na sembi ba mi adu su potha mi na bne idengi ingon adu da asi top pa mane aduga ani subadana sumai haye minor god haye pangan khukan leitaba lai hai batare khara channa daba haigra minor haragadi madu lai adu hatoga magi I aduna leba ka tot narga nupa tret nupi tret sembi hai akhoi bible nadi Genesis ki account nadi kari haye ishor asil lebak lauraga muti semi mahaki image da mahaki mami aduda sembi raga muti adugi na ton aduda ahingba ishogi sor adu kamsin biye aduga mioi ba khoi si become a living soul khoi mioi ba si ahingba thawai adu lakre hain hai masida ni mkhoi na di lai adu hatoga nupa tret nupi tret semi hai I aduna natte babu na di kana ba so halaga mi semde Ishor hatoga akhoi bu sembi banate Ishor masa magna mukhut magna lepa adu lauraga muti adu mahki muti adu sare arga magna ahing ba sor ase akhoi gi natonda haina kamsin bakanda akhoi ahing ba oina lengba khotpa satpa yaba smaila khi haibne mathang da yengche amuga kari haya sida there is no sign of conflict or violence in Genesis accounts like as Atrahasis ibugumna yamna strife commotion leiduna adu ada tawa leite Genesis account dadi leite adugum leite habne nathang sa se to is the krama haibra Genesis versus paganism leisemba asiga Ishor khangdaba pagan haibje how haib tare hauji kangi language sa harga de Hindu Ishor ningdaba missing asiga mokoi ni si verses yena gadore mokoi na haibdi masila ali hai Ishor na haibi ba asibi yaning de hai Hindu ge mythology koina mokoi gi puran asina di madudi ekoi tuna de lau de hai Genesis chapter 1 verse 14 and 19 aduda iba asi karira harga matam mangan masidi karira ga numit tha thawai michak asi sing asi ishone sembi bini marini suba numit ta ishori khutsem ne harga makhoi gi damak ti ai khoi gi lai ni hai ba asini on thok pa ma ai khoi gi lai ni numit asi khurum me ngasi phau su khurum laga leire do adigi tha sisu thanau nairaga khurumba leri mioi ba sina masine akhoi ishor gi khutsem asibu ishor ne haina khurum liba akhoi na di ishor gi mi sing na di asingjao asidi ishor gi khutsem ni go nungjao asidi ishor ne sembi bini ko haina law mokhoi di singjao uwe khurum me nungjao uwe khurumi ishor gi pochak adubu khurum dana le maduna akhoi gi lai ni haina mokhoi laurag leire ishor gi khutsem ni haina mokhoi na laude masida ni verses Genesis versus paganism asida
मखोइनदी इशोरना सेंबीबसिदी करीगिदमक सेंबीब्रागा मतम खंगनबा अमसुंग पर्पस ग्रेटर लाइट लेसर लाइट हाइना सो असिदे इबिए नुंगथिंदना नुमित असिना अचौबा मंगान पीनबा अदगी अहिंग असिदना था असिना खरा हंथबा मंगान पीबीबा मखोय अनीसे अदुगा थवाई मिसाकसिंग असिना सो पीबीए थवाई मिसाकसिंग नसो मफम जगह ताकलगा लई ईश्वरगी नसाई मेमोरी वर्स ता हाइबगुमना ईश्वरगी खुदसेमसिंग असिना मतिक मगुन उल्लगा लये हाइबा असि ताकतुना लैबने अदुना अखोयगी दमक्ति मसी सिंगसे ईश्वरगी खुदसेमनी मियोयबा अखोयना मपु खंगलगा खुरुमननबनी हाइना अखोयबदी ताकपि तंबीबने अदुगा मथंगददी यामना नुंगाइबा अमा लाकदोरे अमुगसो येंगमिनसे creation and time laise ma masung matam Genesis manga asida aduga Genesis chapter 11 masida asmai haye matam karamai khangani genealogy sana soy mathang puran mapa mapu gi puran haye masi suk soi soide kana gum lairik tadi o adu what how kre admai taw kre asida what kre na haina leye adu tawde hai ईश्वर की लाइरिक तदी आदम दिगी होना आदम सेंबी ग्रे केन अबेल सेंबी ग्रे मधु के मथंग ददी सेट तगी करीलाई कनाराई इनोक मैथ्यू सेला मथंग अदुम लागा नोआ मतम लागा सेम हेम जाफेट अदुम मथंग लागा क्रोनोलॉजी से सुक्काई काइद्रगा फर्स्ट क्रॉनिकल फाउ दुदा मरिक चुमना लागा मये खेंगा नसी फाव अदुम थंबी ताकपी दुना लये मसी सुक्सोय सोयदे क्रोनोलॉजी से फर्स्ट क्रॉनिकल चैप्टर 1 verse 18 to 27 अदुदा पार काना कोई खंगनी अदुबु जुक असी अनागुमदा द ग्रेट कंट्रोवर्सी असी मतम असी अदम टू नोआ फ्लड असी अप्रोक्सीमेटली कनागुमन बिचागे 2000 अदगी नोआ फ्लड टू जीसस क्राइस्ट लाबसिना 2000 अना तो 2000 ओइगनी है अदगी जीसु ख्रिस्ता दगी हौजिक लापसी 2020 years सुखरा अदुना द ग्रेट कंट्रोवर्सी दा अनी रा अहुम रक इरग लये मसी मतम से छमाई लये हाइना अदुना कनागुमनी 6000 years will be reign शैतान असी सही लिसिंग ट्रुक ताबं पान असी माकना असी द लेगनी पानगनी हाइना इरमे द ग्रेट कंट्रोवर्सी दा हाइना स्कॉलर अतैना दि पाबा फंगरे अखोइना सु पासे द ग्रेट कंट्रोवर्सी द करी इब्रा हैव chapter 5 तरा page 5 हाइब्रा आई नहांदो निंगसिंग हाउद्रे मदो ओजा मन हाइबदुदा मदुदा अखोइ पारगदी मरिक चुमना फंगने अदुदी ईश्वरगी मी सिंगनदी क्रोनोलॉजी सिकाइदे मदुना ताकपदी ईश्वरगी लाइरिक असी ईश्वरगी बाइबल असी ईश्वरगी लाइरिक नि हाइना अखोइना लौदुना नसी फाउदा अखोइ क्रिश्चियन ओइरग लैबनी मथंगदा creation in scripture laisemba asiga ईश्वर की लाइरिक असी चुना दब्रा laisemba si idun leibra asini it is written Matthew Mari the harigati it is written man cannot live by bread alone hai but by every word that proceeded out of the mouth of God ईश्वर idun leye haibagi asida lep kadabani aikoisi adu idun leibra leitabra old testament matamni leise madudi Genesis is gone sakre hojikti adu natre haina akhoi logadra natte paduda kari I have the akhoi yeng patai Matthew 9:4-5 asida sumai haye and he answered and say unto them have not ye not read that he which made them from the beginning how badagi sembi bani mahangna sembi ni shona sembi bani habdu no khoi padabra no khoi khangdabra hai masida chapter asi ai na page Matthew Mark Luke John Acts Rome 13 chapter la asida Genesis ki account do masida New Testament chapter 13 de leine larik traum do de leine angak panatra se Matthew ga हाना मेहौरोन इबा असिगदि खंगनगद्रा खंगनारोय अदुबु मखोइना सुम सुपचिन बकानदा मेहौरोन दा जेनेसिस से इरामदु
Matthew nasu iba John nasu iba sumai leiba aduna chahi asuk gap lairagasu isorgi waidi isorgi thawai aseng mane insil laga masiniko na takpi tambi nan leibne masi suksoi soide aduna nupi ama nupa ama sembi habda asida ekoi nainaba am leise habdi Genesis 2 gi 18 gi account aduda ekoi amuka review amuk tawse masida mo na advantage tawre lobam le o isodi khudak ta plan le tabni a phatra haridi ama amuka semjing khiba asmai tawre natte isodi plan well plan le bni mathang manao dum la aga semani habdi it is not good man to be alone masi mioi ba mi nupa amakak leibasi nungaitre mahaki marup ama sembi ge habduda after the creation after the he create Adam bu sembi graba matung da man yeng ba kan asidi nungai tre han it sembi bani makti plan le tapni makte adum khudak lo thok ni hai paganism scientist koi na ba nate adu nate isodi loi na khangi madu ai koi larik pa ba makai na phangani kramai na ibukon na sembi bra Adam bu han sembi bra kramai na sanga singha na sembi ga napi upan wapan loi na sembi gra kan da karigi mioi ba khoi bu kon na sembi bra maram loi na lai khoi thijin ba kan detail oina ngasi pa ba ngamoy khoi Genesis ki account do kana gum na evolution ne Genesis chapter 1 to chapter 11 is a evolution mioi ba si yong ni lak pani ha na scientist khoi na law do na ishor gi wahai asibu minimize tawrga hantha hallaga taibang pan asi ishor gi lyric asi yari ba mkhai asi satna handana ba haina kanna tawne adubo asi tanja asidani ai khoi ishor gi mi sing ai khona natte Genesis account asi ishor gi khut sem na sabi sembi bane masidi hapchin banate mioi bagi lawsing bagi thok banate haina ai khoina lawda pung ja asi yaw khrapni mi ne makhoina di yong gi mioi bla evolution ne pochai amadigi adum lakpani haina makhoina tak pi tambi dun leibni natte adu natte aduna ishor masa mak na sembi bani masi numit truk ni changlaga asida scientist koina nan thok ni kari su leite yong ni mi oy bla ko na de yong ni mi sembi bani habne mi sembi bani hai yong mi thok na ba yong sembi banate ko ai ko khang da mairen degi thabi phang banate ne adigi jackfruit degi mango phang banate ne Mango is mango, jackfruit is jackfruit. After its kind, hai khabni. After its kind. Atop kind lak pa diade. Aduna evolution nate is a creation. It's a creation, handiwork of God. Ishor bi khud se mak na sabi sembi bane. Is evolution nate. Pochai amadi ki ama thok ni adune adane nate. Ai na. Ngasi ke para na marik chum na takbi tambi le ye. Yam ngaren puning sang na Sabbath school asida tak tabi dun lai bam kai shona ahen bo PB snow have se aki wisni